Lakhipur online na putok saba November ki tang kun humdoi sagol se numit ki Khomjinba Pao tabirase ahan bata maroi ba pao numit humni chatharakiba anirak suba wariliba festival 2023 kasar laikol da ngarang loisinkre All Assam Manipuri Women Maira Paibi Coordination Committee Headquarters Silchar ki khudaki oiba mipam ama pangtokre भारत सरकार की टूरिज्म मिनिस्ट्री ने सेंदुना मेघालय के शिलोंग दा नवंबर के कुनमाथोय दगी हौदुना चथरखिबा तरामाथोयरक सुबा इंटरनेशनल टूरिज्म मार्ट ngasi loisilagani थोकजम कृष्णधन लैखितबदा मितै पुकैलुप अमदि अथौब निंगसिंगलुपना अवाप फोंदोखरे अमसुंग आर्चरी बॉक्सिंग अमदि फेंसिंग की ट्रेनिंग कम कोचिंग बिनाकंदि पार्ट 2 दा हौरगनी हौजिक मपुंग ओइबा पाउ ताबिरसे Repertory of Wariliba Barak Bhilina Repertory Wariliba Manipur ka khusamna duna Kasargi Laikol Kaptanpur Part 3 da leiba Govinda Mandopta November ki tang kundagi numit humni chumna chatharakiba Anirak Suba Wariliba Festival 2023 ngarang November ki tang kuni thoi da loisinkre Loisin Thoromatuda Hazari Mayum Sam Kishore Sharma nami pamapo Manipuri Language Advisory Board Member Sahitya Academy New Delhi gi Dr. K.N. Chana athobe mithung amasung Sumang Lilagi Saknairaba Phagiroi Sangit Natak Academy Mana Phangkraba Saugrakpam Hemanta Siam Kanhai Director Repertory of Wariliba Association Impal Dr. Haurangbam Rajbani Professor Assam University Silcharna Akhanaba mithung sing oina dais da famki Thauramatuda Saugrakpam Hemantana Phongdokibada Wariliba haiba malemgi atei mafamda leitaba art form asibu sokotpa mathautai Wariliba na piriba kanaba kayadi mapan naide hairaduna Repertory of Wariliba Manipurna Manipur gi mapanda Wariliba bo hingananaba amadi chakhananaba honariba kaya asibu pungning thogotki Repertory of Wariliba Manipur gi Director Takhelambam Sam Kishore Singh na haikibada Repertory na khwaidagi ahal oiraba Warilibada amadi naha oiriba Wariliba singda Young Talent Award piba masung pension pibada Repertory of Wariliba Barak Valley branchu consilagani haino lautokhi Festival asida Manipur dagi Wariliba ani Brahmaputra Valley hozai dagi Wariliba home amadi Barak Valley dagi Wariliba tara punna Wariliba tara mangana sarukjaki loinana sarukjaki basingda certificate su khusinaki ngarang aroiba numita mioi mangana wariliki Thauram loisilakpada Manipuri Kala Academy Bontarapur gi mahiroi singna pung cholom amadi iseina chingba Hari Sankirtan ga loinana thauram adu chinglemna loisinki Sakunung saksan mai syaga ne mathamathang lakana polam da dhungere raga madu da hingsha ba hiram pora lauraga masali bi hiram bi bo ganar bi balang raga hiram bi sudaka bele ki janmi hore ka ne dadi ba gi phangje ki ba nasa saurang lang madu sigri ka kai hai bi hai Himni bungo nangai puka he kau thori ki dhari hai kauni dhari hai maramdi lairiba isa isudo sagai jan abhavada janmi oba taragari nga sai ne puthor damni aduna rai kisne ningon ki sagai daga janmi oirude dhari ba ki adu da khamge mina bune quran kale haragadi dhari ba ki sagai phai khamge phate kan adu da khamge hekta maduda seba lausal du ka kaina haire hai adri ibu du ki wa pham da phir ka mai kar male Sekolah tahun jangan pendidikan pengamat tahun itu berulah. Ada orang yang ada nikah bangun itu berarti ini negara bahaya begini. Mana sahabat dan hari hilang mani muktar terpun bangsi piroi pun bangsi ini buku tu benar buku ini.
ꯑꯩꯈꯣꯏ ꯉꯁꯤ ꯏꯁꯥ ꯏꯁꯥꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯃꯛ ꯄꯥꯡꯊꯣꯛꯏꯕ ꯋꯥꯔꯤ ꯂꯤꯕꯒꯤ ꯐꯤꯔꯦꯞꯁꯦ ꯑꯩꯅ ꯁꯨꯝ ꯑꯈꯟ ꯈꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯅ ꯃꯤꯅ ꯅꯨꯡꯉꯥꯏꯅꯕ ꯂꯤꯕ ꯃꯤꯅ ꯀꯞꯅꯤꯡꯅꯕ ꯂꯤꯕ ꯃꯤꯅ ꯑꯗꯨꯒ ꯅꯣꯛꯅꯤꯡꯅꯕ ꯀꯞꯅꯤꯡꯅꯕ ꯔꯁ ꯈꯔꯒꯤ ꯅꯩꯅꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯋꯥꯔꯤ ꯂꯤꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯒꯤ ꯃꯁꯥꯗ ꯃꯅꯤꯄꯨꯔꯤꯅꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯊꯨꯞ ꯈꯔ ꯌꯥꯎꯒꯗꯕꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯔꯛꯄ ꯃꯤꯁꯤꯡꯁꯤꯗ ꯃꯁꯥꯒꯁꯦ ꯏꯁꯥꯒꯁꯦ ꯄꯥꯡꯊꯣꯛ ꯑꯁꯦ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯃꯇꯝ ꯀꯥꯍꯟꯒꯗꯕꯅꯤ ꯑꯗꯨꯒꯤꯅꯦ ꯑꯗꯨ ꯎꯅꯕꯒꯤꯗꯃꯛꯇꯅꯦ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯝꯃꯤꯁꯦ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯝꯃꯤꯁꯦ ꯃꯇꯝ ꯀꯥꯕ ꯁꯤꯡꯗꯁꯨ ꯇꯧꯕ ꯃꯥ ꯀꯤꯟꯗꯅ ꯊꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯈꯔ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯗ ꯏꯁꯥꯗ ꯊꯥꯒꯠꯀꯗꯕꯅꯤ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯥꯔꯇꯤꯁ ꯍꯥꯏꯒꯦ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯥꯔꯇꯤꯁꯅꯤ ꯍꯥꯏꯒꯦ ꯋꯥꯔꯤ ꯂꯤꯕ ꯀꯔꯤ ꯍꯥꯏꯒꯦꯀꯣ ꯋꯥꯔꯤ ꯂꯤꯕ ꯑꯣꯖꯥ ꯍꯥꯏꯒꯅꯦꯕ ꯋꯥꯔꯤ ꯂꯤꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯒꯗꯕ क्वालिटीꯁꯦ जाति सेम मंगमगी लिटरेचर खudimako wari ni berkuala lagi लोमगी वारी स्वराज वारी पोपी वारी शिवगी वारी सीरम मतुम ने कोई कराई से कुन तपनी है वारी से वारी ली दुआ को खंग दे मेरानी खास है ताकि खास है मकोई मसी मकोई सु ना चाचा ना मेरा मिर्चा ने मसी खास सु खापरो करी जमीन को थान ने मरोना ना कुचल मतोई ना manipur जाति कोई खासिबो खासिबोमा वाली ना तारमा कोई जाति से जोखत को मरना मसी कोई वडरी ये कानून ना manipur का वाली नीमा हरवा आको दुनिया की ममता होने की पासी मतुना Barak Tampak itu menurut Tampak masih di Khomjinba jangan hamla oleh kita berarti grup ekoi Barak Tampak ini mari hamla kasar untuk kan wali si apa umi sing sila kaina laksana ba udo itu orang hansing lagi gaya namun kerja di bandari se sendiri kali ini mas kali ini si मुझे तमाम तो आर्ट खरा वाली की आर्ट खरा कोई से तो इसना आहन चलागा तब में आहन चला आया मना है तब ना अभी अंगांग हुई ये कि how ये बी बांगा class 4 5 6 7 ऐसी पुंग यही बा अंगांग सी ऐसी बुना वाली की बगी आर्ट से तबीर गदी चुम्ने वाली रीमे आर्ट उधर आते मुखोई दा महाभारत नकरा रामायण भागवत से मसी की ज्ञान जब चलने लगा कभी मधुई अनांग ना ये साउंड लगा सिर्फ खंड तारे महाज्ञान है हमें अशोक ज्ञान सिर्फ हमें चार सिंह कौन मक्सद वाली में सिंह पार करना नुपी सुमन कोडली या नीबा मले अगर नुपी सिंह सु hai kala siwa sida hawai yaw nela isen hawai jati All Assam Manipuri Women Mairapai Coordination Committee gi Central Executive Committee gi Mihut Singh Amadi Advisor Singh Oiba Miphamama Lupasigi President K Aruna Devina Miphamma po oiduna Manipuri Sahitya Parisara Assam gi Maru Sanglen Silchar dangarang Imsakaisha Numit November gi tang 22 da khudaki oiba Miphamama pangthokre hairiba Mipham asida lagliba 12 December pangthokpagi matangda yamna kupna khananai nakhi loinana Lupasigi General Secretary Binu Bala Devina Loop ki General Secretary ama oina Kaufam thokpa mifam kaudaba Loop asigi haukiba General Conference ta saruk yakhidaba amadi Loop ki mingchat thinanaba thabak kayamarum pangthokpa haugalakpa sina chingba kaya namaram oiraga mifamna Benubala Devi bu Loop asina General Secretary gi phamdagi matam kaktana lauthokle haina parep nakre hairi aduga Loop asigi General Secretary gi thabak thoramna Loop asigi Joint Secretary anina puragani haina All Assam Manipuri Women Mairapai Coordination Committee Headquarters Silchar gi President K Aruna Devi gi cherol amada khangalakli
भारत सरकार की टूरिज्म मिनिस्ट्री न सेंदुना मेघालय की शिलोंग दा नवंबर की 23 हौदुना चथरखिबा 13 सुबा इंटरनेशनल टूरिज्म मार्ट ngasi loisilagani इंटरनेशनल टूरिज्म मार्ट asi awang nokpok lamdam gi tourism gi khudongchaba sing khanghananaba amasung lamdam asigi angakpa tourism gi pothok sing ina khulaba sau chek sing pambi sing lamdam asigi chanabi sing jagoi makhal kala sing handicraft amadi handloom gi pothok sing yauna mutpa naidraba heritage sing amadi laibak manung gi pothok sing malem gi miyam da khanghananaba awang nongpok ki raja singda on duna chahi khudingi ministry asina pangthokpa thorom amani thorom asi tourism culture amasung donor gi union minister Sri G Kishan Reddy na hodokhi mamangda mart asigi edition sing Guwahati Tawang Shillong Gangtok Agartala Imphal Kohima amasung Aizol da pangthokre thorom asi hek hodorokpadagi Shillong na thorom asi anirak suba oina yumbu oibani Mitei Pukailup amasung athauba ningsing lup anina Thokchom Krishnadhona ikang khanghodana laikidabada awaba phongdorakre Assam Forest Department ta Deputy Ranger oina thabaktagi pathakiba loinana Mitei Pukailup ki President oibiramba amadi athauba ningsing lup kisu advisor oina thaupu biramba konjang laikai gi Thokchom Krishnadhon haukiba November gi tang 19 da laikidabani laikidaba matamda masagi chahi 19 sukre ngarang jumsa kaisa numita Manipuri guest house konjang lekai kasar da pangthokiba awaba phongdokpagi mifamda Asangbam Gorokopal Lukram Mohindro Sapam Robindro Ingudam Nilbir Leisungbam Robindro Mutum Rina amadi secretary Maibam Manithona Laikhidraba oja asine henglingai matamda pangthoklama thabak thorom sing palladuna wangangkhi mahangna laikhidabada mifamna minute ani tumina leiduna laikhidrabagi thawaina taibang mapuki nakta ingna chikna leiruna ba thauni jakhi Dice Lengsin Kiba ex-president Yumna Mani, Presidium member R.K. Sanahal, President Athobaning Singlup, Y. Nadia Chan, President Mitei Pukailup na chingba Miyoi Singnasu, Laikhidrabagi maramda miyamda thamoi sokna paudongki, awaba phongdokpagi thoramasida S. Chandrammohan, S. Gaurababu, L. Manihar, E. Gauramani, B. Manikanta Sharma, Gitu Devi, C.H. Mohan, L. Nandamona chingba Miyoi Sing, Saruk Yakhiba Galinana, Laikhidrabagi yumda chatuna imung manunggi awabadasu saruk yaminakhi hairi United Clubs Organization Lakhipur AK Boxing Academy Fulartol Kasar amadi Lakhipur District Fencing Association asilangduna lakliba December gi tang anidagi archery boxing amadi fencing masana singi training cum coaching Binakandi Part 2 da laiba South Barak Rural Development Complex da hauragani Hairiba training cum coaching asida saruk yabiningba miyoi singna November gi tang 30 gi manungda ming chananaba UCO gi General Secretary N Nandamhona khangalakli akupa marol gi damak screen da uliba mobile number asida pau phauna binaba hairi Khanganjaba ama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Health Care gi field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 9395732456 da pau phaunabiyo Nungairaba Pao Kasar Fulartolda Holistic Therapy Center ama hangduk jare acupressure amadi naturopathy gi matengna adomgi khwang naba khud haigat pa yadaba khu tangda naba
saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagidamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ni Aroibada maruoiba pau amukhanna Numit humni chatharakiba anirak suba wariliba festival 2023 Kasar Laikolda ngarang loisinkhre All Assam Manipuri Women Maira Paibi Coordination Committee Headquarters Silchar gi khudaki oiba mipam ama pangtokre Bharat Sarkar gi Tourism Ministry na senduna Meghalaya gi Shillong da November gi 19 dagi hauduna chatharakiba 13 rak suba International Tourism Mart ngasi loisilagani Thokjom Krishna Donna Laikhitabada Mitei Pukailup Amadi Athauba Ningsinglupna awapa phongdokre amasung archery boxing amadi fencing gi training kam coaching Binakan di part 2 da hauragani Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare